ꯁꯤꯁꯤꯅꯤ ꯑꯩꯈꯣꯏ ꯃꯣꯏ ꯃꯈꯣꯏꯅ ꯅꯝꯐꯨꯗ ꯆꯩꯕ ꯍꯨꯟꯕ ꯑꯃꯇ ꯌꯥꯗꯦ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯏꯗ ꯌꯥꯔꯛꯇꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯄꯥꯅ ꯏꯄꯨꯅꯥꯛꯇ ꯂꯥꯛꯏꯁꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇ ꯏꯟꯖꯟꯕ꯭ꯔꯅꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯟꯖꯟꯕ꯭ꯔꯥ ꯉꯁꯤ ꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯁꯤ ꯏꯟꯖꯟꯗꯦ ꯂꯥꯛꯇꯕ ꯌꯥꯔꯣꯏꯒ ꯍꯥꯏꯕ꯭ꯔꯅꯦ ꯍꯥꯏꯗꯦ ꯂꯥꯛꯏꯁꯤꯅꯤ ꯀꯔꯤꯒꯤꯅꯣ ꯌꯦꯡꯉꯣ ꯏꯟꯗꯤꯌꯥꯁꯦ ꯁꯦꯀꯨꯂꯔꯤꯖꯝ ꯑꯣꯏꯔꯦ ꯆꯠꯅꯤꯡꯕ ꯂꯥꯏꯅꯤꯡ ꯆꯠꯄ ꯌꯥꯔꯦ ꯔꯥꯏꯠ ꯇꯨ ꯔꯤꯂꯤꯖꯟ ꯂꯩꯔꯦ ꯆꯠꯅꯤꯡꯕ ꯂꯥꯏꯅꯤꯡ ꯆꯠꯄ ꯌꯥꯔꯕ ꯃꯇꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯥꯏꯅꯤꯡ ꯈꯔꯗꯤ ꯁꯦꯟ ꯌꯥꯝꯅ ꯊꯥꯗꯔꯀꯥꯟꯗ ꯃꯥꯒꯤ ꯂꯥꯏꯅꯤꯡ ꯁꯟꯇꯣꯛꯅꯕ ꯍꯣꯠꯅꯩ ꯑꯆꯧ ꯂꯥꯏꯅꯤꯡ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯂꯥꯏꯅꯤꯡꯗꯨ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧ ꯁꯦꯟ ꯊꯥꯗꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯏꯅꯥꯛ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗꯤ ꯑꯩꯈꯣꯏ ꯁꯦꯟ ꯊꯥꯗꯔꯨꯕ ꯅꯠꯇꯦ ꯑꯃ ꯇꯧꯔꯨꯕ ꯅꯠꯇꯦ ꯑꯗꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯊꯃꯣꯏꯅꯨꯡꯗ ꯌꯥꯔꯛꯇꯗꯅ ꯏꯄꯥ ꯏꯄꯨꯗꯨꯅ ꯃꯇꯝꯗꯨꯗ ꯁꯨꯔꯣꯟ ꯇꯔꯦꯠ ꯐꯥꯎꯗꯤ ꯍꯥꯏꯗꯅ ꯁꯨꯔꯣꯟ ꯇꯔꯦꯠꯇꯒꯤ ꯅꯣꯡꯃꯁꯨ ꯋꯥꯠꯂꯣꯏ ꯅꯣꯡꯃꯁꯨ ꯍꯦꯜꯂꯣꯏ ꯍꯥꯏꯗꯅ ꯋꯥꯁꯛꯈꯤꯕꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯄ ꯑꯃꯁꯨ ꯂꯩ ꯀꯅꯥꯒꯨꯝꯕꯅ ꯃꯤꯇꯣꯞꯇ ꯂꯥꯏꯅꯤꯡ ꯁꯟꯇꯣꯛꯏ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯑꯉꯛꯄ ꯐꯨꯔꯨꯞ ꯑꯃꯅꯤ ꯃꯩꯇꯩꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯁꯦꯅ ꯍꯥꯏꯅꯔꯤꯅꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯁꯟꯇꯣꯛꯏꯕꯅꯤ ꯑꯇꯣꯞꯄꯗ ꯁꯟꯇꯣꯛꯄ ꯅꯠꯇꯦꯀꯣ ꯃꯩꯇꯩꯅ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯁꯟꯇꯣꯛꯏ ꯃꯩꯇꯩꯅ ꯃꯩꯇꯩ ꯑꯣꯏꯁꯦ ꯍꯥꯏꯅꯔꯤ ꯑꯉꯛꯄ ꯐꯨꯔꯨꯞ ꯑꯁꯤꯗ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯦꯡꯒꯂꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒꯤꯗꯃꯛ ꯅꯦꯟꯅ ꯁꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯊꯧꯗꯥꯡ ꯌꯥꯕꯁꯦ ꯑꯩꯈꯣꯏ ꯃꯄꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯑꯩꯈꯣꯏꯕꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕꯤꯔꯒ ꯃꯥꯏ ꯄꯥꯛꯄ ꯏꯔꯩꯕꯥ ꯏꯄꯨꯒꯤ ꯀꯩꯒꯨꯝꯕ ꯈꯔꯗꯪ ꯍꯤꯡꯂꯤꯉꯩꯗ ꯑꯩꯈꯣꯏ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯦꯟꯖꯒꯦ ꯀꯪꯂꯩꯄꯥꯛꯅ 이부도 빡한거나 나이도 사람이나 야이프레 아라마이 땡올레 야이프레도 꼬나 나오세 아코이 마이파 마뚱다 시나오면 거 마이파 마뚱다 나오세 야이프레